Miyam Punba Thingdrabadi lockdown Thamlagani center Laiva kasigi tongan state amadi union territory singda Miyam na COVID-19 gi appropriate behavior ngaktabagi mami yamna sauna tarakliba si laiva kasida COVID ki ahum subo web lakna bagi machak oihallai maramasina state lengak singna masibu Thingdrabadi amukhanna lockdown chalairagani haina central government na state amadi union territory gi lengak singda khangan khrei India government ki Union Home Secretary Ayas Vala na thadorok cherol order aman hai laivak sida tongan ba mafam singda SOP amata ngakna dana Miyam Punba thengnare maruwaina public transport amadi hill station singda mi thungbagi chang yamna wangkhat lei masida sunatana kaithel singda social distancing ngaktana mi punbagi changsu yamna wang lei masina laivak sida covid laisada sigi ahum subo web sungsoi soidana thokhan gani Maramasina matam chana state amadi union territory gi lengak singna thabak paikhat houdrabadi ahum subo web ase ngak thokna batangai fadana lockdown yauna restriction sing chalairagani masida state amadi union territory singda mathau tariba officer singna magi tokfam thokpa mathau sing ningthina tawduna yariba makai miyam pulhandaba amadi covid appropriate behavior sing ngakna chalhanaba honagadavane Loinana laingangna thokpa SOP gi wangmada thabak tawramba miyoi singi mathakta lakhotpam thokpa action sing lakhotgadavani hainasu cherol asina makhata na haire amaromda laivak asida COVID-19 gi vaccine kapthoknaba changsilliba khongthang gi khongjel tapliba ase private hospital sing da sathariba vaccination gi thabak sing ka hena tappa sisu achoba maram amani haina phongdokpaga loinana state amadi union territory singi laingakna Private hospital sing asida midyang pigadavani haina Union Health Secretary Rajesh Bhushan na phongdorokre haina agency dagi phangba paw amana haire wafam asi ngarang Union Health Secretary Rajesh Bhushan na chair logduna state amadi Union Territory taraga mangagi Health Secretary sing amadi senior immunization official singgi oiba mifam ama pangthoklaba matungda phongdokhibane mifam aduda state amadi Union Territory sing the vaccine launaba hotnabada amadi kapthokpada matam changlibagi matangda kupna khanakhi Bhushan na hai laivak asigi covid vaccination center PCBC kaya amadi laingangna kapthokna bapiriba vaccine gi chang adu suna kapthoktaba amadi matam sana order taroktaba yaure maramasina mari lainaba state laingak singna private vaccination center sing aduna kapthokadaba amadi lawdaba chang adu yahunana bahonagadawane panba yabadi mifam aduda Uttar Pradesh Madhya Pradesh Rajasthan Odisha Telangana Arunachal Pradesh, Karnataka, Kerala, Tamil Nadu, Maharashtra, Gujarat, West Bengal, Delhi, Punjab amadi Haryana gi Health Secretary amadi Immunization Official sing Bharat Biotech amadi SII gi mihut sing su saruk yakhe vaccine kapthoktrabadi MG Narega gi thabak suba yaro haibo order court na lengak taki paukhum kaukhre haukiba June 13 da Manipur lengak ki Home Department na state asigi Miyam Punba vaccine kapthoknabagi khongthang oina vaccine kapthoktrabadi MG Narega gi job card holder singna thabak suba yaraktaba yai haina thokiba order adugi mayokta tharakhiba PIL amaga mari lainana Manipur High Court na ngarang laingakta tha asigi kunga taret phawbugi manungda order adugi matik chaba paukhum piraknaba notice issue tawkhibaga loinana stay tawkhre wafam asiga mari lainana human rights law network na thadorokpa cherol amagi matungina chahi asigi June 13 da Manipur lengakna MG Narega gi job card holder singna vaccination kapthoktaba tarabadi thabak suba phanglaktaba yai haina thokiba order adhi mayokta Manipur lengak amadi atopa kangbu ani gi mathakta public interest litigation PIL number 34 of 2021 tharakhibane hai riba petition adu ngarang Manipur High Court ki Justice Sanjoy Kumar amadi Justice KH Nobin gi bench ta hearing chatharba matungda court asina Manipur lengakta order adugi chapchaba paukhum piraknaba notice issue tawkhibaga loinana order adu stay tawkhibane ngasi chathakiba hearing aduda petition gi maikedagi covid-19 dagi ngakthoknabani haiduna laingakna miyamda phangaliba vaccine ase laisat asigi anauba variant ta kanai haibagi chapchaba praman laitriba maramna laingakna vaccine kapam yoising khaktada sathok chasin lalol itik tawba yahangani haidiba wafam constitution gi article 14 19 amasung 21 bu khonggoina bani haina thamki covid-19 na maram oiduna thabak sufam nompham leitraba nongmagi chara tanjaramba miyoi kayade awaba mayok naduna leiriba chairak asida lainga ki maikeitagi vaccine kapthoktrabade MG Narega gi thabak fauba suhalaktaba yai hairiba wafam adu sinmi singi hak matpani
लाइचत असगी ओइरिबा फिबम असिदा मियामबु सोई ngamdanaba laingakna vaccine kapthoknabagi khongthang laukhalakpa adumak ikai khumnai adum oinamak namphuda amadi misang mikhai naiba mawongda vaccine kapthoktrabadi thabak suba yaroi haiba wafam adudi tola taraba singbu namsinbaga manai haina petition aduda makha tana pankhe Manipur laingake council gi maikei dagisu thokiba order aduda vaccine kapthokthaba tarabadi MG Narega gi thabak suba yaroi haina hakthengna haikhiba leite Miyam da vaccine kapthokningnaba phongdokhibani haina pankhe Court asina nakal ani gi submission sing kupna yenglaba matungda vaccine kapthokpa haiba si masa masa gi apambane nampuda kapthokhanba yaroi vaccine kaplubadagi nupi ama sikhibagi wathok yauna vaccine kaplubadagi pamdaba side effect kaya thoi haibagi akiba leibadagi miyamna vaccine kapada akiba leibane laingakna mipum khudingmak vaccine kapthoke hairabadi nampuda hotnaba yaroi awareness piduna miyambu wakhal tahalaba matungda mipum khudingmak masa masana thorakadabani haibagi observation thamkhe loinana court asina haribo order adugi chapchapa paukhum tha asigi kunga taret faubugi manungda piraknaba yathang pikhi amadi order adu stay tawkhi amadi makha taba hearing July kungani panda thoknaba matam sulepkhe ningsingba yabadi hariba petition adu Human Right Law Network HR LN gi mijeng makha da thamkhibani haina cherol aduna makha tare total shutdown sagotkane Manipur Sarkar na thabak kauraga matam sana result haidokpa ngamdabagi hainabi ama lairakliba si aphabanatte tunglam chatta horakliban hasangi punsi mangningai oi asigumba hainabi asibu yaningdaba utuna all Manipur tara suba madi taramathoi suba IRB rifleman JSC na tha asigi tara taruki midnight gi hauraga pung kunmari ge total shutdown asibu mapung phana all Jiribam district tara suba madi taramathoi suba IRB rifleman JSC na sagotkane shutdown asida essential services ana laing na chingba komthokani haina all Jiribam district tara suba madi taramathoi suba IRB rifleman JSC na thadorok pacherola man haire nakalama romdana total shutdown handokre Manipur lenga ki maphamda tara suba madi taramathoi suba IRB rifleman JSC gi maikei dagi lakriba tha asigi tara taruki ahing nongyai dagi pungkun marigi Manipur Punba total shutdown lauthokiba adu all Manipur tara amadi taramathoi suba IRB JSC gi maikei dagi handokchari haina JSC asigi secretary N Rajesh na thadorok pacherola mada phongdorok le cherol asina makata na hai JSC asiga su hiram amata su mari lainazadre amadi secretary gi phamdagi su resign tawjare haina cherol asina makata na phongdorok le Messi Barcelona ga chahi manga gi khuyek pinaragani report Argentina da Copa America lobada chawba thodang yakiba Lionel Messi na chahi manga sangthana Barcelona da leithanabagi khuyek pinaragani haina report singna haide Barcelona gi matam chupagi highest goal scorer oibada natana khwaidagi yamna match sanaba player oidiba Messi club asigi contract mamang thada loiduna haujik free agent oidibane Barcelona da no president John Laporta lakhibaga iroinana La Liga gi akanba financial control rule gi makada lainaba amasung Messi bu club asida lengdana thamnabagi damak club asigi West Bill hanthananaba kanna honaduna lakhe masagi chahi kuntraga mari suraba Lionel Messi na losing ba Argentina na Copa America gi final da Brazil bu maithiba piduna Messi na mahaki career da hanbo oina international trophy thangatpa phangkhe Messi na Neymar ga loinana best player gi award phangminakhi amasung goal mari chanaduna joint top scorer takhe aroibada tabiriba pumnamakpu thagatchari